Silam banung sising kang haudana mai kai hong kirami karigumba saudaba sakti amana khangong hongan kiba malami nungsit adu mathong maram khangdana kanna silami sel iba nungsit aduna thongnau hangli tawduna leiba yum amada silami thongnau adugi mapada guna isi sina tumdan leirami adubu khanghaudana guna mamit khang pang thuam kanano asuk thalla kanjida phone amuk tawai sibo hello mani kaidawlage asuk thang kanjida phone amuk tawai sibo guna ai muta kanbiyo ai phare mani gi wa adu tabada guna adu khangboy kiboy masada tawrami mani kaidawlage nangbo kaidawlage haibani nangbo guna yam thuna amukta lao aibu mafam asida phajindana leye khonang achobugi manakta yam thuna lao amta lao natradi asi hayam laga phone adu thamkirmi mani nangbu kaidawlage mi sumaina mani na kina phone torokpa amukta yaukhidri karino amadi soidan tawramani ai khange asomna khantharuba tawduna manina halat iba mafam aduda guna adu sathirami mana suklaba umang wamang fauduna mani buthiba haura ami mahakna gunana phanayamna thirabasu mani adudi phangba kawba leiramde kaida oreba jano mana haiba mafam asidadi made leitini mafam asidani ne mana haibado tanza aduda masakti uduna manigi khojil aduna laura ami guna aibu amta kanbiyo aina haiba sidang tabro aibu amta kanbiyo manigi akiba khonjel lunina laurakpa adu tabada guna adu kibuna thak ni ami adubu kira sukina tariba khonjel adugi maikairomta mahak asumla ami khonjel adugi khongol liduna lakpana ihang hangba ikokokpa jaga amada mahak thungam arino masigi mafam asidi imana he pokpadagi amukta he udrine masi karigumba kharadi lere angakpa mafam adu ubada guna adu yamna kirami madudagi angakpa mafam adawaida angakpa khonjil amasu mahakna tara ami matangi ayukta mani mahakna mayumda leiringai khanghaudana gunagi mama masi yamna thawai wana lakpa mahakna urami mani akhoi gunaga nu yum sida lakro gunagi mama masigi wa adu tabada mani adu yamna nga ami idomsa lakteda nahan thengerame gunado adudagi ngasi phawbodi maga unadrida adu di madi karadi sakhrajano karadi leramgani idomsa imungda sangsi aduga akuba marondo fadana sasi kaisu mangoida mafam saba amada soida leramganida manina haibadagi gunagi mama masi adu imungna sangshinduna phamammi aduga makhoi ani wari saba haura ami idomsa karaidana mama soina leiramganida kaiso yamna henasu khanjilunu adugi saru wakhando amuktang phathago aduga kari tawsige haibado hekta khanasi mani haibadagi gunagi mama masi adu wakhan phathanaba kanna honarami idomsa haujikti kari thoki haibado fazana amuta tamo ngasi ayongan ba aini horopada gunado magi kada leiramdre hanbadadi aisu walking ga satkhibana khaluban adubu ayuki pung 9 hela phaw ma halatre magi phone du da su tawbani ado magi number do
ꯇꯧꯕ ꯆꯠꯈꯤꯗ꯭ꯔꯦ ꯑꯩꯁꯨ ꯄꯥꯈꯠꯂꯗꯨꯅ ꯈꯨꯟ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯍꯪ ꯍꯪꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯈꯪꯉꯤ ꯎꯏ ꯍꯥꯏꯔꯛꯇꯦ ꯃꯥꯒꯤ ꯐꯣꯟꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯧꯕ ꯆꯠꯇꯦ 마디 mahꯧꯁꯥꯅ ꯅꯣꯏꯒꯤ ꯌꯨꯝꯗ ꯑꯌꯥꯝꯕ ꯂꯩꯒꯟꯕꯗꯨꯗ ꯅꯣꯏꯗ ꯂꯩꯔꯝꯒꯗ꯭ꯔꯅ ꯂꯥꯛꯏꯅꯤꯅꯦ 이dom사 ngahan maga unaramбado adudagi ngasi phawba maga paw phawnadri aise handak thaba kharasu chinba aduda phawnadri manigi wa adu tabadagi masi adu hana pakhalambadagi amukka hena pakhalladuna manida haira am ꯑꯗꯨꯗꯤ ꯃꯥꯗꯤ ꯀꯔꯥꯏꯗ ꯂꯩꯔꯝꯒꯅꯤ masigi wangang adu tabada mani adu khumpham khangdraduna nungaitena leirami tanja aduda manigi mama rani sulla am gunagi mama masi yana nungaitaba matau adu ubada masu singnana hanga ami 마시 ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯎꯔꯤꯁꯤꯕꯣ manigi mamada wari punamak tamduna khanghalami ꯍꯦ ꯏꯁꯣꯔ ꯀꯔꯤꯅꯣꯅꯦ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯣ ꯒꯨꯟꯅ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣꯅꯦ ꯏꯆꯦ ꯀꯗꯥꯏꯗ ꯂꯩꯔꯝꯗꯣꯏꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯏꯁꯥꯁꯦ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯅ ꯆꯠꯊꯣꯛꯈꯤꯕ ꯑꯃꯨꯛꯇ ꯌꯥꯎꯔꯛꯈꯤꯗ꯭ꯔꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ idomsa amukta tapthakho kari tawsige haibado aikhoi phajana khanakisi ado ahanbagi oina police ta chatlaga missing report ama file tawrubana phadau male ꯍꯣꯏ ꯃꯥꯁꯤ ꯃꯅꯤꯅ ꯍꯥꯏꯔꯤꯁꯤꯅ ꯐꯔꯅꯤ ꯅꯪ ꯊꯧꯅꯥ ꯍꯟꯈꯤꯅꯨ ꯅꯆꯥꯒꯤꯗꯃꯛ ꯊꯧꯅꯥ ꯌꯥꯝꯅ ꯂꯩꯒꯗꯕꯅꯤ gunagi mama masina sor sangna hondoklaga magi thawna punamak puthokladuna haira ami ꯃꯅꯤ ꯂꯥꯛꯑꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯤ ima idomsaga police station da amukta chalukhige yama thuna halaknaba tawge ima phajana leibiramo ꯍꯣꯏ ꯆꯠꯂꯨꯔꯣ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ ꯅꯟꯗꯣꯝ ꯆꯥꯕꯨꯁꯨ ꯐꯖꯅ ꯁꯦꯟꯅꯕꯤꯌꯨ asomna manina gunagi mamabu police station da puduna laami moi anina police station yaroklaba matung SI nupa amada thawdok punamak tamam adubu SI aduna manina haiba wa adu amata tadabagum tuminna leirami sarba manina table da thillaga haira ami sir tabidrabo ngasaidagi aikhoina haiba wari singsibo SI nupa aduna thawai usittana haira ami karino kari tawri haibano sat sat haira o ai thabak yam sile noida matam kuina piba ai ngamoi ko aikhoi mafam asida mi mangkhibagi missing report tawba laksabani kari haiba missing report tawbani haiba hoi phamo gunagi mama masidi pakhatpa thakatpa amadi ayuktagi karimta sadabadagi masa adu thak ni am magi matau aduda police nupa aduna hanga ami kaidore asina mana masin laisina karigi laibano sir magi masa nupa do mangkhre aigesu yamaluna tinabani ngasi ahing nongalamdai adhaidagi hanjleptabani hai karino ne yamna kuiba sunatri kadaidano masoya lairamgani adugi sirukne yumna hallo adugane yumna lairuso masu yamna thuna hanjarakanida police nupa aduna thawa isa sadana haidorakpa aduda ngasaidagi khangjinduna leiramba gunagi mama adu kapna haira ami ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯅ ꯆꯠꯊꯣꯛꯄ ꯑꯃꯨꯛꯇ ꯌꯥꯎꯈꯤꯗ꯭ꯔꯤ ꯃꯥꯅ ꯆꯠꯊꯣꯛꯄꯗ ꯇꯉꯥꯏ ꯐꯗꯅ ꯊꯦꯡꯂꯛꯀꯗꯕ ꯌꯥꯎꯔꯕꯁꯨ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯅꯤ ꯑꯩꯒꯤ ꯏꯆꯥꯒꯨꯟꯅꯗꯣ ꯀꯔꯤꯅꯣꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯝꯂꯒꯅꯤ idomsa amukta ngaikhose karisu tawramoida the mangre haiba mido madugi akupa maron singdo masida loina iramo manina police na hariba sing adu manina loina irami tanja aduda constable nupa amana amuka muhaira ami noigi sibu noina mangre haiba nupa do madugi photo yaubro photo do akoida piramo whatsapp to oina tharakpa yagada sa kari haiba aibu noigi imong manungi miro whatsapp to tharakanu police station asigi
ꯏꯃꯦꯜꯗ ꯑꯣꯏꯅ ꯊꯥꯔꯛꯑꯣ ꯃꯅꯤꯅ ꯐꯣꯇꯣ ꯑꯗꯨ ꯄꯨꯂꯤꯁꯀꯤ ꯂꯩꯔꯤꯕ ꯃꯦꯜ ꯑꯗꯨꯗ ꯊꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯪꯉꯛꯑꯝꯃꯤ ꯁꯥꯔꯅ ꯇꯧ ꯍꯥꯏꯕꯁꯤꯡꯗꯣ ꯑꯩꯅ ꯂꯣꯏꯅ ꯇꯧꯕ ꯂꯣꯏꯖꯔꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯃꯔꯨꯞꯁꯦ ꯌꯥꯝ ꯊꯨꯅ ꯐꯪꯅꯕ ꯑꯃꯨꯛꯇ ꯊꯤꯕꯤꯌꯨ ꯍꯣꯏ ꯊꯤꯔꯒꯦ ꯍꯜꯂꯣ ꯍꯧꯖꯤꯛꯂꯣ ꯐꯔꯦ ꯑꯩ ꯂꯥꯛꯑꯒꯦ ꯑꯁꯣꯝꯅ ꯃꯅꯤꯒ ꯃꯁꯤꯒ ꯑꯗꯨ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯑꯝꯃꯤ ꯒꯨꯅꯒꯤ ꯃꯃꯥ ꯃꯁꯤꯗꯤ ꯋꯥ ꯃꯆꯤꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯅ ꯍꯜꯂꯛꯑꯝꯃꯤ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯅꯤꯅ ꯃꯁꯤꯕꯨ ꯊꯦꯝꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯏꯗꯣꯝꯆꯥ ꯄꯣꯊꯥꯔꯒ ꯂꯩꯔꯣꯁꯦ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯒꯨꯅꯒꯤ ꯀꯥꯗ ꯆꯪꯂꯒꯅꯦ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯀꯔꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯂꯝꯒ ꯂꯩꯕ꯭ꯔꯥꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯤꯅ ꯒꯨꯅꯒꯤ ꯀꯥꯗ ꯆꯪꯉꯝꯃꯤ ꯑꯗꯨꯒ ꯀꯔꯤ ꯂꯩꯒꯦꯅ ꯌꯦꯡꯉꯝꯃꯤ ꯃꯗꯨꯗ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯎꯔꯝꯗꯦ ꯃꯥꯅ ꯑꯁꯨꯝ ꯌꯦꯡꯉꯛꯄꯗ ꯒꯨꯅꯒꯤ ꯀꯥꯒ ꯅꯛꯅꯅ ꯊꯪꯅꯕ ꯌꯨꯝꯒꯤ CCTV ꯀꯦꯃꯦꯔꯥ ꯑꯃ ꯊꯦꯠꯄ ꯎꯔꯛꯑꯝꯃꯤ ꯃꯁꯤꯒꯤ ꯀꯦꯃꯦꯔꯥ ꯑꯁꯤꯒꯤ ꯔꯦꯀꯣꯔꯗꯤꯡ ꯑꯁꯦ ꯌꯦꯡꯂꯕꯗꯤ ꯒꯨꯅ ꯃꯥꯡꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯕ ꯌꯥꯏꯅ ꯊꯪꯅꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯊꯣꯡ ꯊꯤꯟꯗꯨꯅ ꯀꯧꯔꯛꯑꯝꯃꯤ ꯃꯅꯤ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯌꯥꯝ ꯄꯥꯈꯠꯅ ꯎꯔꯤꯁꯤꯕꯣ ꯅꯣꯏꯒꯤ ꯃꯄꯥꯟꯗ ꯊꯦꯠꯂꯤꯕ ꯀꯦꯃꯦꯔꯥ ꯑꯁꯤꯒꯤ ꯐꯨꯇꯦꯖ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯌꯥꯒꯗ꯭ꯔꯣ ꯌꯦꯡꯉꯣ ꯌꯥꯅꯤ ꯑꯗꯣ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯃꯨꯛꯇ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯨꯗꯅ ꯒꯨꯅꯗꯣ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯀꯔꯝ ꯀꯥꯟꯗ ꯀꯃꯥꯏꯅ ꯆꯠꯈꯤ ꯍꯥꯏꯕꯗோ ꯑꯃꯨꯛꯇ ꯌꯦꯡꯒꯦꯅ ꯇꯧꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯒꯨꯅ ꯃꯥꯡꯈ꯭ꯔꯦꯕ ꯑꯁꯦꯡꯕꯔꯅꯦ ꯍꯣꯏ ꯑꯁꯦꯡꯕꯅꯤ ꯒꯨꯅꯗꯣ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯤꯕ ꯈꯪꯂꯛꯇ꯭ꯔꯤꯅꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯂꯥꯛꯑꯣ ꯌꯦꯡꯉꯣꯁꯤ ꯂꯥꯛꯑꯣ